Lakliba ingkumja lising aniga kunga tarita leibak asigi mikok thibagi thabak pangthoknabagidamak Union Cabinet ayaba pikhare mikok thibagi thabak asida lupa crore lakh tarang mathoi lising humdra mathoi ga janipan kunmari rom changani haina lepthokre mikok thibagi thabak asi tangkak ani thokna house listing amari housing census haina pangthokani haiba thabak asi 2026 ki April thadagi hauraga September fawda pangthokani population enumeration ki thabakna income listing aniga kunga tariki February thada pangthokani adumoinamak aingba state sing Ladakh Jammu and Kashmir Himachal Pradesh amadi Uttarakhand ki oinadi population enumeration asi 2026 ki September thada pangthokani mikok thiba sida house listing amasung housing census amadi population enumeration gi matangda tonga wahang sing hangani pangthokadriba mikok thiba asi digital oiba kuthangna pangthokani masigidamak mobile application ama sizinagani loinana akanaba portal amasu sizinagani haidi